ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯝꯅ ꯐꯩ, ꯇꯧꯕꯇꯕꯨ ꯅꯤꯁꯥꯕꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯋꯥꯖꯤꯕ ꯑꯣꯏꯒꯅꯤ꯫ ꯀꯨꯔꯕꯥꯅꯤꯒꯤ ꯃꯇꯝꯗ ꯅꯤꯁꯥꯕꯀꯤ ꯃꯄꯨ ꯍꯥꯏꯕꯗꯤ ꯆꯥꯟꯗꯤ ꯇꯣꯂꯥ 82 ꯃꯈꯥꯏ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯃꯃꯜ ꯅꯠꯇ꯭ꯔꯒ ꯃꯁꯤꯒ ꯃꯥꯟꯅꯕ ꯏꯁꯥꯒꯤ ꯇꯉꯥꯏ ꯐꯗꯅ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯗꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯁꯥ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯁꯥꯒꯤ ꯁꯔꯨꯛ ꯑꯃ ꯀꯨꯔꯕꯥꯅꯤ ꯁꯣꯏꯗꯅ ꯇꯧꯗꯕ ꯌꯥꯗꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯋꯥꯖꯤꯕ ꯑꯣꯏꯔꯕꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤ ꯑꯩꯒꯤ ꯇꯧꯈ꯭ꯔꯦ, ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯅ ꯏꯄꯥꯒꯤ ꯃꯤꯡꯗ ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤ ꯃꯤꯡꯗ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯇꯧꯕꯅꯁꯨ ꯁꯛꯅꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯅꯤꯁꯥꯕꯀꯤ ꯃꯄꯨꯗꯤ ꯑꯣꯏꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯔꯕꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ꯫ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯧꯔꯤꯕ ꯁꯥ ꯑꯗꯨꯗ ꯒꯨꯟ ꯁꯤꯐꯥꯠ ꯈꯔ ꯂꯩ꯫ ꯍꯥꯏꯔꯤꯕ ꯒꯨꯟꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯁꯥ ꯑꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯦ꯫ ꯑꯍꯥꯟꯕꯗ ꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯃꯔꯝꯅ ꯃꯆꯤꯟꯖꯥꯛ ꯆꯥꯗ꯭ꯔꯕ ꯁꯥ, ꯎꯟꯁꯥꯒꯤ ꯂꯥꯏꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯁꯣꯟꯊꯈ꯭ꯔꯕ ꯁꯥ, ꯑꯍꯨꯝꯁꯨꯕꯗ ꯃꯃꯤꯠ ꯇꯥꯡꯕ ꯁꯥ, ꯃꯔꯤꯁꯨꯕꯗ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯈ꯭ꯔꯕ ꯁꯥ, ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯀꯨꯔꯕꯥꯅꯤ ꯇꯧꯐꯝ ꯐꯥꯎꯕ ꯃꯁꯥꯅ ꯆꯠꯄ ꯉꯝꯖꯗ꯭ꯔꯕ ꯁꯥ, ꯃꯅꯥ, ꯃꯃꯩ ꯅꯠꯇ꯭ꯔꯒ ꯃꯃꯤꯠꯀꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯁꯥ ꯑꯗꯨꯁꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯦ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯄꯣꯛꯄꯗꯒꯤ ꯃꯅꯥ ꯌꯥꯎꯔꯛꯇ꯭ꯔꯕ ꯁꯥ ꯑꯃꯁꯨꯡ ꯈꯣꯝꯖꯤꯟ ꯌꯥꯎꯗ꯭ꯔꯕ ꯁꯥ, ꯁꯪꯒꯣꯝ ꯊꯣꯛꯇ꯭ꯔꯕ ꯁꯥ, ꯁꯟꯒꯤ ꯑꯣꯏꯔꯒꯅ ꯈꯣꯝꯖꯤꯟ 2, ꯍꯥꯃꯦꯡ ꯑꯣꯏꯔꯒꯅ ꯈꯣꯝꯖꯤꯟ 1 ꯀꯛꯈ꯭ꯔꯕ ꯁꯥ ꯑꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯦ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯅꯥꯇꯣꯟ ꯀꯛꯄ ꯁꯥ, ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯣꯏꯕ ꯁꯥ, ꯍꯥꯏꯔꯤꯕ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯒꯨꯟ ꯁꯤꯐꯥꯠꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯁꯥꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ, ꯂꯩꯔꯨꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯂꯩꯕ ꯃꯇꯝꯗ, ꯂꯩꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯨꯟꯁꯤꯡ ꯑꯁꯤ ꯌꯥꯎꯗꯕ ꯁꯟ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯧꯔꯤꯕ ꯁꯥ ꯑꯗꯨꯒꯤ ꯃꯆꯤ ꯑꯗꯨ ꯋꯥꯏꯅꯕꯗ ꯇꯦꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯆꯤ ꯀꯣꯚꯔ ꯇꯧꯔꯤꯕ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯌꯥꯎꯗ꯭ꯔꯕ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯒꯤ ꯑꯁꯣꯛ ꯑꯄꯟ ꯂꯩꯇ꯭ꯔꯕꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯗ ꯃꯆꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯆꯤ ꯂꯣꯏꯅ ꯅꯠꯇ꯭ꯔꯒ ꯈꯔ ꯇꯦꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯆꯤꯒꯤ ꯁꯔꯨ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯀꯨꯔꯕꯥꯅꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯆꯤ ꯑꯗꯨ ꯃꯈꯣꯡ ꯊꯦꯡꯅ ꯇꯦꯛꯈ꯭ꯔꯕ ꯑꯃꯁꯨꯡ ꯃꯀꯣꯛ ꯌꯧꯅ ꯁꯣꯛꯂꯕꯗꯤ ꯃꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯕ ꯑꯁꯣꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯥ ꯑꯁꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯦ꯫